manipur da thokli be irang se deep state theory da mapan gi khut yawi haibas wafam ma ko gi socio political commentator songtham bizoi na phongdok ba wafam da so sumai na phongdok video za kari wafam thambini ngoza as yam sumo wafam ne yam sa thina matang sa ba relevant oi ba pertinent oi ba amasung yam timely oi ba atumba angle mani akhi gi ikai khona zer ba yam ba tamo songtham bizoi na puthorok le wafam che hoi Hojik Manipur da leiripsi kanone deep state ki magi activities ngakhtani na ai jo hajaningi masidai da deep state hairaga aikoina lobu ya disi kanone deep state ki magi akoi ki general definition se tajida sini akoi ki elected nataba the elected representative of the people di nataba ad laingak ki manung de leiba yamna powerful influential oiba adumba kangbu miyosing haibatare adumba group ama natka individual khara haidar adu sidati group oduni individual khara yab nate masidai sama khoi kare hani kano yaugani administrators singi manung de yaugani ade bureaucrats singi manung de yaugani adigi even politicians singi markta sudum yaugani political party ki markta su makhoi ki leaders singi markta atum yaugani judiciary is yaugani adu even media da se yaugani aduga adigi civilian akhoi ki body mayam ki markta su akhoi civil society mayam ki markta su yaugani deep state ne se hari bad makhoi na tawgida makhoi pandam kari no makhoi manung dar leiba aron ba agenda objective to madu fulfill to na ba madu phangna ba achieve to na honar pagi thorang amane ba adun kari oigani stage to riba makhoi ki kana sina deep state na hojik manipur si yamna strategic oi ba akhoi ki state amani no india gi oina so masi akhoi manipur si myanmar haiba leibak si su yumlo na ba bangladesh haiba si su adum nak na ba aduga abung china hai se akhoi ki super power oil adum honest kanoni lepak mani habatare hojik kanoda kanoda hanadi akhoi russia usa america kana hainarmi hojik china yam sa tena powerful oil lepak mo libani economy da adiki kanoda military power da adun even world market ka si china na dominator libani asumana yam powerful oiba lepak ama magi interest su myanmar da leba aduga india ki akhoi ki midyeng da north east su china ki interest lay have se makhoi ni adum khanba aduna asumba makhoi ki china ki interest myanmar ki interest myanmar ki ti akhoi yam satila legre ko myanmar ki hajil ni changsil myanmar si makhoi ki military coup prone state ne ba lebak ne ba country ne ba aduna masai makhoi military coup hack to baga adigi kano to baga makhoi hoji kapna ba khona ba paingi to ri na makhoi ki military junta ki mayokta lan sokna ba atumba rebel force group may amol leidna ta jira hoi aduna makhoi dugi marak ta madeda mo ngasai ki rebel force ngi ki mathak military junta duna attack khar kana he changthila chathara ba moi lepham leitra mo somna manipur da mo spat sensil tu ne ba adumai to raga sipu magi to ri ba mafam nina yamna maru ba adumba strategically akhoi yamna sathina important oiba mafam amu oibanina deep state ki interest state na manipur da yam yenge ba ana hojik sangsil da tawriba kuki jo chin kuki jo mar kangbu terrorism tawrai kliba thabak makhoi maitai mathak lan tharak lib sisu deep state amaki kano ne ba thorang ni na hainingi aduga asida sunatana aikhoi ki irak ta kisu amuk isagi khoi laingak sigi manung de kisu laingak sigi control tawna na ba laingak sigi makhoi ki karheni mityeng makhoi ki strategy makhoi ki dealing relation kano mayam se hojik sigi akhoi ki sahi ahum phajil kadar ba kano je conflict se masi kamai to na dil to ta ki habski narrative ama masi direction ama makhoi chat na ba puna na ba hona adum gi deep state ki makhoi chau na yauri bane aduna ni aduma deep state no ni ngasi ati to bung da bangla da thokli thau dokse to bung bangla da mai tai gi kano da idp sing mai da hanjin jara da no mai bom capsule libe asim so deep state ki thorang ne hoi ana deep state se military to yaw tu ne ba ngasai aina ha da security force da moi da su le ne ba military to yaw ne ba aduna adu magi deep state ki operation makhoi mayam na yam kan operate to ba adum ba state amani haina hoji akhi kano na akhi socio political commentator tamu bijoina puthopir se yam sa tena chum ba pham ne na hajaningi akhoi isam yaningi aduna masim se akhoi masi kano to na ba counter to na ba akhoi na madu karhene makhoi ki kano se aning mdo thungan ba mai pa handa ba makhoi ba fail hen na ba akhoi miam sina punna amato honamina ba
ꯆꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥ ꯈꯟꯅꯕ ꯆꯪꯉꯤ ꯑꯩꯈꯣꯏ ꯇꯥꯟꯅꯕ ꯆꯪꯉꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯊꯝꯕꯤꯔꯦ